Ngasi September tang 18 Nomaijing numitki Imphal da phongba pauche kharage headlines leijare taminarasi. Aimol masel lamgi wahongda khutongnarakbada ama sire akun hena sungle. COVID positive oibi nupi ama leikidre punna 34 sure. Apunba positive case masing lising tara hele chada yankai henbadi local transmission ni. Guwahati da NPP gi luchingba marina Conrad Sangma unakre. Minister resign tongbugi wafam lekhai tadri. BJP gi politics asidi ikai phiru kumbagi phibam yaure Ratan Kumar. Wangoi gi mi ama oina ikai bafawi. Doctor ama masa khangandana job card charaga tabak subagi sel loktok lamle. Ram Madhav anaubat BJP gi team da yaudre. Government na technical education mirai bibana lamdam sigi mahiroi kaya ningba kahele. Laibag asigi parliament phauba ordinance factory onthorakle CPI. Mafam kaya dalamyan ba irabat ki tauramsing pangtokre. BJP lengak asi anti-minority amadi anti-women oiba lengak ni Congress. COVID-19 ki virus ki strand da mutation thokpa thengnare report. Ukraine military plane crash da siba 16 sukre. Amasung matang chahida Tokyo Olympic Games soidana pangthoknaba pukning lepli Japan PM. Thank you.